CRPF के गाड़ी मई थाबा अटैक तौबदा चेनबा मियोय कुन हेना पुलिस ना फारे फौगाक साउ इखाई तमना कुकीना नोंमई अमसुंग बोम कापसिलखरे सेंट्रल फोर्स के एस्पर अमना नहा अनीना तोंगलगा लाकपा गाड़ी मसादा थेंजिल्लमी हाइबगी वाहौदा ngarang numidang torbungda miyamna irang haurakna CRPF के गाड़ी मई थाखरे मधुदा सुनतना security force singda attack चथरखरे नुमित हेक ताबगा ngang saknaba yadaba naha kaya na khulingduna leiriba Churachandpur district headquarter da numit khudingi irang thokli irang thogan ba yaba wa ngangi haibagidama podre gangte kauba mioi amagi mathakta FIR lokhatpiu haina lunminglang gangte kauba amana Churachandpur police station da FIR thangalakhi FIR adugi matung inna ngasi fawbada mioi kun hena phakre amaromda ngarang numidang pung 12:00 nimpurom tarakpa aduwaida Kuki terrorist singna phogak sawi khai tamna nongmai round kya kapsilakre thaudog adugi matangda police na thadorakpa cherol amada Paulasdang Gothol area dagi ngarang numidang pung 13:00 nimpurom tarakpa aduwaida Kuki terrorist singna phogak sawi khai awang lekai da leiba Indian Army ge post tamna nongmai kapsilakhi thaudog adu thokpaga mafam aduda mathau toriba Indian Army amasung Yankhai Suba Battalion CRPF ki personnel sing na khut handuna nongmai round camarum nakal ani gi marakta saurakna pungkhai amarong khut thokhi thaudo du thokraba matungda ngasi ayu anganbada Indian Army CRPF amasung IRB gi punba team amana kuki khulai paiba sing na nongmai kaplakhiba mafam amadi thangana leiba singgi area sing da sangsinduna thiwa humbagi tabak chathaki adubu hauzik phawbugi oina mipha mipul leitri haire Moreh Da Kuki Singna Kabuinaga Singna Tongba SUV Gari ama THUGAIKHRE ngarang numidang pung 8:30 rom taba matamda Indo-Myanmar border town ama oiba Moreh Da Kuki Singna Kabuinaga community singa tonglaga lakpa SUV gari ama THUGAIKHRE unconfirmed oiba paugi source amagi matung inna gari aduda salai tarek ki flag thelaga thaurakpagi damakta thugaikibani hairi adubu thaudo asigi matangda police tagi chapchaba confirm tawba ngamdre pawasina makhata na hairibana Moreh gi Muslim basti dagi Muslim amana thauraga lakiba kuki naga community tongba achauba machugi SUV car DL3C AS 4376 adu Muslim bastida khamduna leiringaida kuki kangbugi miyoi kaya karda changsilaklaga thugairam kibani thaudog aduna gari adugi maningi mingsil gi saruk ayamba kaiduna amang ada thokre adubu kuki gi miyoi sing aduna kabuinaga community gi miyoi sing adudagi khuthabagi thawong sing chatharamde chathariba thaudog asina Moreh asi ain leitaba lamdam amaga chap manana kuki singna tauning tauba tauduna leire haibadu chapchana takle amaromda thaudok thokphamda Moreh police ke team ama lakuna yengsinkhre loinana thaudok asigi matangda case ama lakhwatuna investigation jathaba haukre adubu thaudok aduga mari leinana hojik phawbugi oina kanagumba miyoi amata mifami pun tawbugi paudi leitre ambulance gari changba yanaba maongda pong lambi phatoknaba appeal tawrakli Imphal East District da leiriba Janims Hospital da lakpa miyoi singna yamna maruoiba lambi ama oina sijinariba pong lambi asi ambulance gari changba yanaba maongda phatok pinaba appeal tawrakli Janims Hospital asi Congress lengak leiringai matamda drainage system amasung gari parking na singba amata thambiramde loinana nomagi sel tanaba auto rickshaw driver singna mi sinkraba hospital asigi mamang maktada masa masai gari khampham gumba parking on na leirakibani adubu sahi khara gi mamangda BJP gi anouba lengak lakhibaga Khurai Kendragi MLA Sushindro na miyamgi khudongsa daba singa si kokhanana ba pandamda gari parking mafam sadana thamba yaroi haina akanba instruction pibata nadana MLA masamakna lusingduna hospital asigi awang nongpog amade akoiba mafam singda leiriba iram khonglam turel macha singa sibu ningthina drain chanduna iram patok piduna ningthina ising senaba hawankhibani miyamgi lambi chathok chasinda khudong chadriba si yenglaga anouba lengak mijeng changbiduna pong lambi asi amuk hana phatok pinaba el tomba kauba miyoi amana appeal tawrakli
Manipurgi census April amadagi haugani haina toramba adu September amadagi kuntra fawba pangthoknaba notice thokre. JFD na changthilakpa khongjang Arambai Tengolgi thomi lakh amaga lising marfutara thoina sawatkani. Manipur lengaki Commissioner Home Asok Kumara thokiba notification amagi matung inna Manipurda September amadagi kuntra fawba yungkok thiragani. Mamangda Register General and Census Commissioner Sri Tunanjay Kumar Narayanna January 3 thokiba notification amagi matung inna lebak asigi state amadi union territory pumnamakta chahi asigi April amadagi numit kuntrani chumna yungkok thibagi thabak chathagani haina phongdokibani. Home Commissioner na nongthorakkiba notification asigi matung inna mamangda Register General and Census Commissioner da thokiba notification adu chanaroi sahi asigi September amadagi hauraga September kuntra fawba numit kuntra ni chumna yungkok thibagi thabak paikhatpaga loinana August 13 na August kuntra mathoi fawba numit 15 gi oiba self enumeration gi khudongchaba leirgani. Madugi mathangda mathang manaw naina yungkok thibagi thabak paikhatkani. Census yaithoknabagi mayokta campaign for just and fair delimitation na changsilakpa khongjang khudingmakta Arambai Tengolgi thomi lakh amaga lising marifutara thoina mapungpana sawatkani haina Arambai Tengol Group Headquarters ki Commissioner CMP Waikho Munindro mangangna phongdokre. Ngasi JFD na silaga mathang tha April tang amadagi haugani haina thaurang tauriba census asi matam khara yaithoknabagi matangda civil society organizations singna logadaba thodang singa mari leinana kwa kaithel thoksom laikai community hall da pangthokpa mifam amada wafam masi mahakna phongdokibani. Mifam maduda Waikho Munindrona makhatana hai Arambai Tengolgi thomi lakh amaga lising marifutarani thoina census ka mari leinana JFD na pakhalakpa thabak thauram singda mapungphana saruk yagani. Lamdam asida leiriba furuk khudingmakki miyoi sing amadi tongan ba lining laison kaya Arambai Tengol naikai khumnanaba utuna awangba thakta thangalak laga lakli loinana lamdam masida mahausadagi khunda laitaduna leilaklaba yelhau phurup sing kan bahaibasi Arambai Tengolgi lengdaba pandam ama oiduna ngasi fawba thabak kaya pangthoktuna lakli haina mahakna makhatana phongdokhi. Lupa crore lising kunipan ga chanipan ga nimpugi modified uran scheme sanahanaba ayaba pikre. Prime Minister Narendra Modi na mayai tangbal laguna pangthokhiba Union Cabinet mifam na lupa crore lising kunipan ga chanipan ga nifugi modified uran scheme sanahanaba warep laukre. Mi cham miyambu ahongba mamalda plane tongnabagi khudongchaba phanghanbaga loinana manung hanjinba mafamsingda air connectivity lehennabagi pandamda Union Cabinet ki warep asi laukhibani. Cabinet mifam maduga mari leinana Union Minister Aswini Vaisnavna haiki haradagi janaduna lagliba scheme da semdok sadoklaga Tier 2 amasung 3 gi city singda tourism chawkhat hanbagi pandamda anouba thaurang asi lokhalakpani. Thaurang asina singi manung hanjinba mafam singda ana layengi khudong saba hengat hanbagal loinana micham miyamna chathok chasin tawbada khudong charagani. Scheme asigi makhada anouba airport chama semgatlagani haire. West Asia da thokliba lanjawgi matangda Prime Minister na HAYANG State Singgi CM ga UNANAGADOURI. West Asia da khudong thiningai oiba phibam mayok narakpadagi Prime Minister Narendra Modi na video conference ki khuthangda state pumnamaki Chief Minister ga wari sanagadouri. Lan gi saithengna ohelakliba phibam asi matau kamdongna laksingadagi haibagi matangda mifam maduna kupna khanabaga loinana center amasung state singi marakta puna thabak tawminnabagi matangda khanagani haina official source amagi pauna haire. Yamna maruoiba hayengi mifam asida khanagadoriba wafamsingdi petroleum products ama marangkaina fangdabadagi wafam mayoknarakpa amasung langi saitheng nanglaba leibaksingda leiriba India gi citizens sing khudongthiba nanghandanabagi matangdani hauji SLMB gi election pangthoknaba thaurang toriba state singi oinadi Model Code of Conduct anariba maramna mifam asi yaroidauri hyriba state sing adugi matung inna cabinet Secretariat ki kuthangda Chief Secretary Singgoiba mifawama kaugadori West Asia directly bafiba masigi yenglaga Cabinet Secretariat na Group of Secretaries GOS
taret sengkhibaga loinana senior official humpu manga security economy energy fertilizer essential commodity matangda khanghankrabani tongan ba ministry singdagi mihut jawba group taret aduna defense external affairs amadi internal areas ka mari leinaba thabak thoram sing paikhatkadauri foreign secretary Bikram Misrina lusingba aduda home secretary Govind Mohan amadi DK secretary Rakesh Kumar Singh hana chingba yauri Iran gi lan marakta Russia na Ukraine da drone lising lomgi mathakta landakre US Israel amadi Iran gi marakta kanba moong da lan soknaringai gi cherak asida Russia na su yam matam thiba moong da amukta da drone lising ama hena Sijinaduna Ukraine da landakre hairi Russia na chatharakiba drone ge attack aduda Ukraine da punna miyoi nimpu rom asoka pandang kraba miyoi nimpu rom aduda pikliba angang manga amasu yawi US ka songnariba lan asida Russia na Iran da drone gi mateng pangi haina su Ukraine na chauna maral sirakre US na Iran bu apangba siraduna amuk hana tamthiba moong da landarak pa yai US na Iran bu apangba siraduna amuk hana tamthiba moong da landarak pa yai haina expat singna phongdorakli Axios ki report amagi matungina US amadi Iran ga lan soknadringai mamangdasu US na Iran da aki akhang kaya pibaga loinana wari sanaduna lan thokkanaba loisinnaba honake adubu US na narol da Middle East ki mafam kaya da lan mi kaya thajin baga loinana lan gi khulai kaya deploy tawsinduna thamjin lamkhibani haujiksu US na lan asi loisinanaba Iran ga wari sanare hyriba si US ki akhannaba lalong ama oirangani hairi